ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ What Happened to Monday. ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ 2017ꯒꯤ August 18ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯑꯃꯁꯨꯡ ꯑꯦꯛꯁꯟꯗ ꯕꯦꯖ ꯇꯧꯕ ꯐꯤꯂꯝ ꯑꯃꯅꯤ. ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕꯅ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯃꯨꯟꯅ ꯇꯥꯁꯤꯟꯕꯤꯌꯨ. ꯐꯤꯂꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤ ꯑꯃꯅ ꯊꯋꯥꯏ ꯍꯥꯞꯂꯤꯕ ꯐꯤꯂꯝ ꯑꯃꯅꯤ. ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ utlami. ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯃꯤꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯀꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯊꯥꯅꯅꯕ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯄꯨꯊꯣꯛꯂꯝꯃꯤ. ꯍꯥꯏꯔꯤꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯨ ꯁꯦꯝꯕꯗ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯂꯝꯃꯤ. ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯁꯦꯝꯕ ꯃꯔꯨ ꯃꯔꯥꯡ ꯑꯗꯨꯗꯒꯤ ꯄꯣꯠꯊꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯊꯣꯛꯄ ꯉꯝꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯄꯣꯠꯊꯣꯛ ꯑꯣꯏꯕꯅ ꯃꯁꯤꯒꯤ ꯑꯃꯥꯡꯕꯁꯨ ꯂꯩꯔꯝꯃꯤ. ꯄꯣꯠꯊꯣꯛ ꯑꯁꯤꯒꯤ ꯏꯐꯦꯛꯇꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯜꯇꯤꯄꯜ ꯒꯦꯁꯇꯦꯁꯟ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯃꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯑꯃꯨꯛꯇꯗ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯝꯃꯤ. ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯨꯛꯇꯗ ꯑꯃꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯄꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯤꯡꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ. ꯃꯔꯝ ꯑꯁꯤꯗꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤꯕꯨ ꯊꯤꯡꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯅ ꯋꯥꯟ ꯆꯥꯏꯜ ꯄꯣꯂꯤꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯍꯜꯂꯝꯃꯤ. ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯑꯃꯅ ꯑꯉꯥꯡ ꯑꯃꯗꯒꯤ ꯍꯦꯟꯅ ꯌꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ. ꯀꯔꯤꯒꯨꯝꯕ ꯏꯃꯨꯡ ꯑꯃꯅ ꯑꯉꯥꯡ ꯑꯃꯗꯒꯤ ꯍꯦꯟꯅ ꯄꯣꯛꯂꯕꯗꯤ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯒꯕꯔꯃꯦꯟꯠꯇ ꯁꯤꯟꯅꯒꯗꯕꯅꯤ. ꯒꯕꯔꯃꯦꯟꯠꯇ ꯁꯤꯟꯅꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯥꯏ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯦꯆꯤꯟꯗ ꯀ꯭ꯔꯥꯏꯑꯣꯁ꯭ꯂꯤꯞ ꯇꯧꯗꯨꯅ ꯊꯝꯒꯗꯕꯅꯤ. ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯆꯥꯅ ꯊꯛꯅꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯥꯏꯑꯣꯁ꯭ꯂꯤꯞ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯤ. ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯀꯥꯔꯤꯟ ꯀꯧꯔꯝꯃꯤ. ꯃꯍꯥꯛꯅ ꯑꯃꯨꯛꯇꯗ ꯃꯆꯥꯅꯨꯄꯤ 8 ꯄꯣꯛꯂꯝꯃꯤ. ꯃꯆꯥꯅꯨꯄꯤ 8 ꯑꯗꯨ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ. ꯑꯃꯅ ꯑꯃꯒꯤ ꯃꯁꯛ ꯈꯪꯕ ꯋꯥꯔꯝꯃꯤ. ꯀꯥꯔꯦꯟꯅ ꯃꯆꯥꯅꯨꯄꯤ 8 ꯑꯗꯨ ꯄꯣꯛꯂꯝꯂꯒ ꯁꯤꯈꯤ. ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ 8 ꯑꯗꯨ ꯃꯄꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯃꯄꯨ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ 8 ꯑꯗꯨ ꯑꯃꯠꯇ ꯒꯕꯔꯃꯦꯟꯠꯇ ꯁꯤꯟꯅꯕ ꯄꯥꯝꯂꯝꯗꯦ. ꯃꯔꯝ ꯑꯁꯤꯅ ꯃꯄꯨꯅ ꯃꯈꯣꯏ 8 ꯑꯗꯨ ꯃꯌꯨꯝꯗ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯊꯝꯂꯛꯈꯤꯕꯅꯤ. ꯃꯍꯥꯛꯅ ꯃꯁꯨ 8 ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯃꯤꯡꯁꯤng ꯊꯣꯜꯂꯝꯃꯤ. ꯍꯥꯏꯕꯗꯤ ꯃꯟꯗꯦ, ꯇ꯭ꯌꯨꯁꯗꯦ, ꯋꯦꯗꯅꯁꯗꯦ ꯍꯥꯏꯅ. ꯃꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯌꯣꯜ ꯑꯃꯗ ꯌꯨꯝꯗꯒꯤ ꯅꯣꯡꯃ ꯈꯛꯇꯃꯛ ꯃꯄꯥꯟꯗ ꯊꯣꯛꯍꯜꯂꯝꯃꯤ. ꯍꯥꯏꯕꯗꯤ ꯁꯟꯗꯦ ꯀꯧꯕꯤ ꯑꯗꯨꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯑꯇꯩꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯔꯨꯇꯤꯟ ꯅꯥꯏꯅ ꯇꯧꯔꯝꯃꯤ. ꯃꯔꯝꯗꯤ ꯒꯕꯔꯃꯦꯟꯠꯅ ꯃꯈꯣꯏꯕꯨ ꯐꯥꯈꯤꯗꯅꯕ ꯍꯥꯏꯗꯨꯅ. ꯅꯨꯄꯤ 8 ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯒ ꯃꯃꯥꯒꯤ ꯃꯃꯤꯡ ꯀꯥꯔꯤꯟ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯀꯧꯔꯝꯃꯤ. ꯍꯥꯏꯕꯗꯤ ꯁꯟꯗꯦꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯀꯥꯔꯤꯟ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯝꯃꯤ. ꯑꯗꯨꯒ ꯃꯟꯗꯦꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯨ ꯀꯥꯔꯤꯟ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯝꯃꯤ. ꯃꯈꯣꯏ 8ꯒꯤ ꯃꯈꯨꯠꯇ ꯗꯤꯚꯥꯏꯁ ꯑꯃꯃꯝ ꯁꯤꯔꯝꯃꯤ. ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅ. ꯅꯣꯡꯃ ꯊꯔꯁꯗꯦꯅ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯁ꯭ꯀꯦꯇꯤꯡ ꯇꯧꯕ ꯆꯠꯂꯨꯕꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯈꯔ ꯁꯣꯛꯂꯝꯃꯤ. ꯃꯗꯨ ꯎꯔꯒ ꯃꯄꯨꯅ ꯑꯇꯣꯞꯄ ꯃꯁꯨ ꯅꯨꯄꯤ 6 ꯑꯗꯨꯁꯨ ꯃꯈꯨꯠ ꯑꯗꯨ ꯊꯔꯁꯗꯦꯗ ꯁꯣꯛꯄ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯁꯣꯛꯍꯜꯂꯝꯃꯤ. ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ. ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯏ. ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ 8 ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯃꯈꯣꯏ 8ꯅ ꯃꯄꯨꯅ ꯁꯦꯝꯂꯝꯕ ꯔꯨꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯝꯃꯤ. ꯃꯈꯣꯏꯅ ꯑꯁꯨꯝ ꯔꯨꯇꯤꯟ ꯅꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯂꯝꯗꯦ. ꯅꯣꯡꯃ ꯃꯟꯗꯦꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯝꯃꯤ. ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯦꯗ꯭ꯔꯦꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ. ꯃꯟꯗꯦ ꯑꯃꯁꯨꯡ ꯑꯦꯗ꯭ꯔꯦꯟ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯃꯟꯗꯦ ꯅꯨꯃꯤꯠ ꯈꯛꯇꯗ ꯎꯅꯔꯝꯃꯤ. ꯃꯔꯝꯗꯤ ꯃꯟꯗꯦ ꯅꯠꯇꯕ ꯅꯨꯃꯤꯠꯇꯗꯤ ꯃꯟꯗꯦꯒꯤ ꯊꯣꯛꯂꯛꯄꯒꯤ ꯅꯨꯃꯤꯠ ꯑꯣꯏꯗꯕꯅ. ꯑꯁꯨꯝꯅ ꯃꯟꯗꯦ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯣꯐꯤꯁ ꯑꯗꯨꯗ ꯀꯥꯔꯤꯟꯒꯤ ꯃꯃꯤꯡꯗ ꯂꯣꯏꯅꯃꯛ ꯈꯪꯅꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯟꯗꯦꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ. ꯃꯟꯗꯦꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯃꯟꯗꯦꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯕ ꯑꯗꯨꯗ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ. ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯟꯗꯦꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯏꯔꯕꯗꯤ ꯑꯇꯩ ꯃꯅꯥꯎ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤꯁꯨ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯈꯣꯏ 6ꯅ ꯃꯟꯗꯦꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯇꯝ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯟꯗꯦ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ. ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ 6 ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯃꯈꯣꯏ 8ꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯥꯏꯗꯦ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ ꯍꯦꯜꯂꯝꯃꯤ. ꯐ꯭ꯔꯥꯏꯗꯦꯅ ꯃꯟꯗꯦꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯁ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ. ꯃꯗꯨꯗ ꯃꯟꯗꯦꯒꯤ ꯗꯤꯚꯥꯏꯁ ꯑꯗꯨꯒꯤ ꯅꯣ ꯁꯤꯒꯅꯦꯜ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇ꯭ꯌꯨꯁꯗꯦꯅ ꯃꯟꯗꯦꯒ ꯆꯞ ꯃꯥꯟꯅꯅ ꯗ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯦꯀꯞ ꯇꯧꯗꯨꯅ ꯑꯣꯐꯤꯁꯇ ꯂꯥꯛꯏ. ꯇ꯭ꯌꯨꯁꯗꯦꯅ ꯑꯣꯐꯤꯁ ꯂꯥꯛꯄꯗ ꯈꯪꯏ.
ꯃꯗꯨꯗꯤ ꯃꯟꯗꯦꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯇ꯭ꯋꯤꯁꯇꯦꯅ ꯃꯟꯗꯦ ꯃꯥꯡꯈꯤꯕ ꯑꯗꯨ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯤꯡꯅꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅꯗꯒꯤ ꯈꯔ ꯌꯥꯅꯔꯝꯗꯕꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯇ꯭ꯋꯤꯁꯇꯦꯅ ꯀ꯭ꯂꯕ ꯑꯃꯗ ꯆꯠꯂꯝꯃꯤ ꯀ꯭ꯂꯕ ꯑꯗꯨꯗꯒꯤ ꯇ꯭ꯋꯤꯁꯇꯦꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯟꯗꯦꯅ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃ ꯁꯥꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇ꯭ꯋꯤꯁꯇꯦꯅ ꯑꯇꯩ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯇꯝꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ CABꯒꯤ ꯑꯦꯖꯦꯟꯠ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯇ꯭ꯋꯤꯁꯇꯦꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇ꯭ꯋꯤꯁꯇꯦꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯗꯤꯚꯥꯏꯁ ꯑꯗꯨ ꯂꯧꯔꯒ ꯊꯨꯒꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯇ꯭ꯋꯤꯁꯇꯦꯒꯤ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅ ꯇ꯭ꯋꯤꯁꯇꯦꯒꯤ ꯁꯤꯒꯅꯦꯜ ꯐꯪꯂꯝꯗꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯇ꯭ꯋꯤꯁꯇꯦꯕꯨ CABꯒꯤ ꯑꯣꯐꯤꯁꯇ ꯄꯨꯔꯝꯃꯤ ꯑꯣꯐꯤꯁ ꯑꯗꯨ ꯌꯧꯔꯛꯄꯗ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯂꯒ ꯇ꯭ꯋꯤꯁꯇꯦꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯩ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯥꯠꯅꯕ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨꯅ ꯇ꯭ꯋꯤꯁꯇꯦꯒꯤ ꯃꯃꯤꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨꯅ ꯇ꯭ꯋꯤꯁꯇꯦꯒꯤ ꯃꯃꯤꯠ ꯑꯗු ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯆꯪꯂꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯖꯦꯟꯠꯁꯤꯡ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯟꯗꯦ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯦꯖꯦꯟꯠ ꯑꯃꯅ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤ ꯃꯣꯁ ꯋꯥꯟꯇꯦꯗ ꯂꯤꯁꯇ ꯍꯥꯞꯇꯣꯛꯂꯁꯤ ꯋꯥꯐꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤन मनाउसिंग अदुना मफम अदुदा ममित अदु फंगलमी अदुगा ट्यूसडे ममित हाइबा खंगबदगी यामना किनरमी अमसुंग यामनसु नुंगाइनरमदे मचिन मनाउसिंग अदुना मखोइगा थबक तौमिनबा नुपा अदुदा चिंगनरमी मरमसिना वेनसडेना पंथब लेतना हाइरिबा नुपा अदुगी मयुमदा लाई अदुगा नोंमै तमदुना हंगी मदुदा नुपा अदुना वारी पुमनमक लिरई मंदेना प्रमोशन फंगलिबा अदुगी मरमदी सीनियर डॉक्टर नुपी अदुदा मंदेना पैसा मयाम अमा पीबदगिनी वहाई असि हाइरमबगा नुपा अदुदा अतोपा मफमदगी नोंमैना काबलक्तुन हालमी नोंमै काबलक्लिबा अदु CAB गी एजेंट अमना काबलक्बनी एजेंट अदुना नुपा अदुगी युमदा चंगलक्लमी वेनसडेना यामना हाइसिंगना एजेंट अदु हाली तंजा अदुदा अतोपा एजेंट सिंगसु लाक्लमी वेनसडेना नोंमै अदु लौखतुना अतोपा एजेंट सिंग अदुसु कापतुना लोइना हालमी मफम अदुदगी वेनसडेना चेंथोरकपदा अतोपा एजेंट सिंगना तानरई मंदेगा नुंगसिनबा नुपा एड्रेना मंदेगा वारी साननबा हाइदुना मयुमदा लाई एड्रेना सैटरडेगा उनदुनु वारी सानबदा सैटरडेना खंगलमी मदुदी मचिन मनाउसिंगी मरक्तगी अमागे एड्रेनगा नुंगसिनै हाइबा मथंगी सिंदा मखोइना प्लान तौदुना फ्राइडेना मनाउनुपि सैटरडेबो एड्रेनगा लोइनना चटनबा हाइरमी मसिगा लोइनना इलेक्ट्रिक डिवाइस अदुदा चिप अमसु हाबलमी मरमदी CAB गी कंप्यूटर अदु हेक तौननबा हाइदुना नाकन अमदना वेनसडे एजेंट सिंगना तानरक्तुना चेलक्लमी असुमना वेनसडेना बिल्डिंग अमदगी अतोपा बिल्डिंग अमदा चोंगननबा तौबदा एजेंट अमना नोंमैना काबलई मतम अदुदा वेनसडे सिरमदे अदुबो एजेंट अदुना वेनसडे गी मकोकता नोंमैना अमुका कापी असुमना मचिन मनाउसिंग अदुगी मिटमांगदा एजेंट अदुना वेनसडे बु हालमी नाकन अमदना सैटरडेना एड्रेनगा लोइनना एड्रेनगी मयुमदा लाई सैटरडेना एड्रेनगा नुंगसिनबा अदुमना मवोंग मालहलमी सैटरडेना मागी चिप अदुगी मतेंगदगी एड्रेनगी कंप्यूटर अदुदगी CAB गी कंप्यूटर हैक तौदुना CAB गी डाटा सिंग ट्रांसफर तौरमी डाटा अदु चेक तौबदा मचिन मनाउसिंग मरक्तगी अमा रूम अमद उरमी मखोइना महाकपो मखोइगी मचे मंदेनी हाइना खलमी मखोइसिंग अदु यामना हराउनरमी असोमदना एड्रेना मयुमदा पोटचै लौबा थोखी तंजा अदुदा सैटरडे मथंत मयुम अदुदा लैरिङैदा मफम अदुदा एजेंट मयाम अमा लाक्लगा सैटरडे बुसु मचिन मनाउसिंगी मिटमांगदा नोंमैना यामना साथीना कापतुन हाली तंजा अदुमक्तदा मचिन मनाउसिंग अदुगी मयुमदसु एटेक तौरक्लमी मरम असिदगी थर्सडे अमसुंग फ्राइडेना मफम अदुदगी चेनबा हाइदुना तौरिङैदा फ्राइडेना हारी अखोई अनिमक पुन्न चेलबदी मखोइना सोइदन खुदोंग चाव लौखरकनी असुमना हाइरमलगा फ्राइडेना आइडिया अमा लाक्तुना अपार्टमेंट अमदा चंगलक्तुना लाक्लमी मफम अदुदा महाकना माइक्रोवेव सिजनदुना मसियदा अरोइबो ओइना बिदाई पिरमलगा यामना साथीना पोखाइ हलमी मरम असिदगी फ्राइडे सीखी अमसुंग मफम अदुदा लाक्पा एजेंट सिंग अदुसु लोइना सीखी
Asumna Friday na masagi thawai kathoktuna Thursday gi thawai bu kanbirami. Adriana pawasi taraga mayumda Karin bu thiba chalami. Maduda Adriana Karin sikhre haiduna khangba ngamdabadagi thamoi kaina gari da karaklami. Maduda Thursday su gari aduda karaktuna Adriana masi sibagi maral sirami. Matang sidagi Adriana wari pumnamak khanglaklami. Madudi masin manau singna Karin haina maming season naduna matam sangna leirakkhibani haina. Adriana Thursday da hari. Aihak nakhoigi maraktagi Monday ga thamoi sengna nungsinarami. Haujikti aina nakhoigi mateng soidana pangani. Asumna makhoina plan ama tawrami. Adriana Thursday bo asiba hafam amada haptuna CAB gi office ta puraklami. Thursday na mafam aduda mahaki device adu season aduna mafam adugi aronba information sing hack tawrami. Maram asidagi makhoina CAB gi asengba pandam adu khangba ngamki. Governmental lokhiba angang sing adu makhoina cryoslip ta hapchinduna pumnamak hatki. Ngai hak leiraga Adriana masung Thursday na mafam aduda agent singbu faduna room amada changlaklami. Mafam aduda Tuesday leirami. Tuesday gi mamit nama makhoina hana lokthokibana yauramde. Matang asidagi makhoina angakpa wari ama khangami. Madudi masin manau sing adugi maraktagi Monday na manau sing aduda minam laduna senior doctor nupi aduga mari leinarami. Monday na doctor nupi aduda masin manau gi aronba wari sing adusu haidokibani. Monday na mahaki punsi asi mathunta yamna free oina hingba pambadagi pumnamak asi tawkibani. Wari asi khangbadagi Tuesday na Monday gi sakron lauduna senior doctor nupi adugi presentation mafam amada laklami. Mafam asida Tuesday na Monday ga su thengnarami. Aduga Monday na pukchel pikpadagi yamna su saurami. Monday na masagi da khanduna manau sing adusu hadan khibani. Maram asidagi Monday amasung Tuesday funarami. Thaudok asida Monday da nongmai maru ama pali. Nakan amadana Thursday amasung Adriana CAB gi aronba pumnamak senior doctor nupi adugi presentation screen aduda thadoraklami. Maram asidagi mayamna CAB amasung doctor nupi adugi asengba adu khanglaklami. Madu uraga doctor nupi aduna mai hauna sauduna Thursday gi mangak melami. Tanja aduda Monday nongmaina panbadagi soktuna nongmai ama makhutta paiduna thoklaklami. Madu uraga agent amana Monday na doctor nupi aduda nongmaina kapkhragani khanduna Monday da nongmaina kaplami. Adriana Monday da nongmaina kap adu ubada sauruduna agent adusu Adriana nongmaina kaptun hale. Asumna mafam aduda nongmai kapnabana mayam adu mafam khangdana koisien chenarami. Matang asidagi aikhoina khangi. Madudi Adriana masung Monday hana luhongduna leiramle haiba. Monday na siramdai aduda hairi. Ai pregnant oirabani. Aina igi isabu kanba pami. Aduga malem sida maning tamna hinganingi. Maram asina aina doctor nupi aduga yanaba purakibani. Mathangi senda news ta one child policy adu lauthokle haina lauthorai. Amasung court na senior doctor nupi adu sibagi dandi pirami. Maramde doctor nupi aduna karisu khangjadriba angangsing adugi thawaibu karisu oina khandabagidama mathangi senda artificial tube amada twins angang ani ulai. Hariba angang twins asi Monday gi machani. Angang asi Tuesday, Thursday amasung mapa Adriana Monday sidringaida kalhobani. Tuesday na artificial gi mamit nama adusu haplami. Asumna matang asida nungairaba film asi loisinki. Mathangi film amada amuk mayam punna channel asimaktada thengaminasi. Ngasigi oinadi pumnamakpu ikai khumnujaraga matang asida tensinjari.